Arambai News Guwahati da Manipuri Pao tabiriba singbu ihan hanlo maktada chingangbam Sujitarani na khurumjari hauzik ngasi samlapa mariba Pao sing lobirasi ngasi EC na leibaga sigi state taramathoi gi assembly kendra yankhai taruki by election tongnabagi matam lauthokrabasu Assam yauna state mari da leiriba assembly kendra taret ki mikhaldi pangthokiroi hairi hairiba state mari adudi Assam Kerala Tamil Nadu amadi West Bengal ne masi state sing asigi lengak singna akhana na haijarakpadagi hauziki oina by election pangthoktanabagi warip asi laukhibani Pibam asida Assam gi Sibsagar amadi Rangaparagi by election yaithokpada yaukre Assam da anova rajnitigi development amoina Dispura panminariba BJP amadi BPF ki marakta chingkhainaba ama urakli Lakliba October gi tang 29 ki mamangda BTC mikhal pangthokadabane BTC da democracy bu changhat hatle mikhal tawdriba fawba protest chathakigani haina BTC gi chief Hagrama Mohilari na ngasi laurakli Mahakna ngasidi Minister Himanta Biswa Sarma amasung CM Sarvanan Sonowal unanabagi koichen cheli adubu unaba phangkhide hairakibaga loinana BJP gi mathaktasu maral kaya sirakibaga loinana pendaba phungdorakre Pangthokadariba BTC mikhal asida BJP amadi BPF makhatana chatminakhigadra natraga chatminararoidra haibasisu laikhai taba ngamdri All Boro Students Union haibadi Epsugi President Oiramba Pramod Boro na chingbana changsilaktuna mapangal kangkhat halakpaga loinana BPF ta yamnamak chawna singnarakliba amasung Hagrama Mohilari da hakthengna singnarakliba UPPL da BJP na sogatli amadi mikhal gi damak sel pi hainasu Mohilari na BJP gi mathakta maral kya sirakliba asinadi Hagrama Mohilari tasengna BJP dagi lapthoklaga Congress ka puningbagi wakhal laklabra hainasu rajniti gi circle da kanna ngangnarakli Nakalamarom da BTR chukti chana hanba yaroi haina akrasu yauna lup tarana akanba protest ki khongjang kya changsilakpadagi Boroland da ngasidi mikhal gi mangoinana achoba lanjaw ama thokpagi phibam lakpa uri Haukiba September ki tang kunmathoi dagi Assam da school sing hangba hauki adubu guardian singnadi kibadagi macha singbu school thanakhidaba kaya amasu yauki Asumna guardian singi akiba amadi chingnabadu ngasidi asengba oirakli Patsalagi school kharada COVID-19 positive oiba thengnare punna satra satri nipan COVID-19 positive oibaga loidana oza amasu positive oire asida sunatana Udalguri dasu mahairoi taret positive oirakhi phibam asida lengakna kari thorang paikhalakadage haibadu yengningai oiri adubu state asida thangna na ngasisu test lak ama hena tawkhre punna ngasi lak amaga lising kuntramari chongaga humbudra test tawbada lising ahumga chonga marfudarani thoina COVID-19 positive oiramba thengnakhi maramaduna positivity rate ase chada 2.3 ta hantharakre masi state asigi oina yamnamak chawthok chaningai ni haina minister Himanta Biswa Sarma na haikre Election Commission of India na ngasi Bihar da Lok Sabha seat ama amasung state taramathoi gi assembly seat yankhai taruki by election gi schedule lauthokre masigi manungda Manipuri Assembly constituency gi seat tarahumdoi hangduna leiriba sigi manungda Wangjing 10 tha amadi Lilong Assembly kendra gi by election lakliba November gi tang taret thangja numita pangthoklagani aduga vote masing thibana November gi 10 da thiragani mirep che pisinbagi aroiba numitna October gi tang kundani scrutiny na kunmathoi aduga nomination handokpagi numitna October gi tang kulhumdoi ne Panbayabadi Manipur gi by election gi numit asimaktada Bihar gi parliamentary seat amagi mikhalsu pangthokani aduga lakliba November gi tang ahumda India gi tongan ba constituency yankhai mari gi by election tawgani hariba by election asigi mirepche pisinbagi aroiba numitna October gi tang 13 ne scrutiny na October gi tang 13 amadi nomination handokpagi aroiba numitna October gi tang 18 ne Cheragasida Wangjing 10 tha amadi Lilong Assembly Kendra gi mikhal November 3 ta laukthokibaga loinana Manipur gi Chief Electoral Officer PK Singhana election gi code of conduct ngasidagi Thoubal district pumbada chatnaba haure hainasu laukthokre Hauzik lakliba wahangna BJP na luchingba lengak asida chungsinaba party oiribasi National People's Party NPP Naga People's Front NPF amadi Loka Janasakti Party LJP ne
इम्फालदा हंदक लाकलंबा एनपीपी की चीफ कॉनरेड संगमाना मणिपुर की बाई इलेक्शन असी सेमी फाइनल ने पार्टी की मिरेप चप चाना थादोकनी हाइना लाउथोखिबसु लेख्रबने अदुगा एनपीएफ अमदी एलजेपी नसु मिखल असिदा मिरेप थादोकनी हाइबगी वाफम लाउथोखिबा लेख्रबने मरमदुना मणिपुर की केंद्र अनी की बाई इलेक्शन असी रूलिंग अलायंस की ओइना चुंगसिनबा नत्रगा चुंगसिनदबा हाइबगी अचोबा खुदम अमा ओइगदौरी District level Nasa Mukta Bharat Campaign Committee Thaubalna Social Welfare Club Khangaboka Khusamnaduna Alcohol Abuse and Substance Abuse Haibisigi Matangda Nomagi Oiba District Level Awareness Campaign ama ngasi Khangabokta pangthokre. Thaubalgi Additional SP Oriba Lakshya Sharma amadi District Social Welfare Officer A Kameshwar Singhana mathang sitna Chief Guest amadi President Oiki. Committee asigi member Yumnam Laxman amadi club asigi Vice President Jeevan Singhna guest of honor oikibaga loinana IRCA gi councillor Kamlesh Kumarna resource person oina wangang kiba thorom asida mioi humpu mukna saruk yaki. National Investigation Agency NIA gi branch ahum Chennai amadi Ranchi yauna Imphal dasu hangdokre. Union Home Ministry na branch ahumasi sanction taukibaga loinana state ahumasi ga mari leinana ki halak pakhudingmak Premier Anti-Terror Investigation Agency asina khudakta response pigadori panbayai hauzik NIA gi New Delhi headquarters ta leiriba specialized unit sing asida natana agency asigi branch mapansu leibak asida leiribane. Manipur की weightlifting champion Saikho Mirabai Chanu Tokyo Olympic की दमक अमेरिका दा ट्रेन तौरगनी Sports Authority of India साइना मथंग चहिदा पांगथोकदौरिबा Tokyo Olympics दा मेडल फंगबगी खुदोंचाबा हेंगतनानबा Mirabai Chanu की दमक लुपा लाख निफु सैंक्शन तौरदुना USA दा ट्रेनिंग की दमक थागदौरिबनी पनबयाई मिशन ओलंपिक सेल की मखादा Mirabai Chanu yauna Olympic ta medal purakpa yai haina thazaba sanaroising khangatuna tha anigi training gi damag Kansas USA da thagadori bane Chanu ga loinana maki course amadi physiotherapy su yauhangani K-pop India contest ta Manipuragi chahi 18 ta suribi tangkhul nupi macha amana mai pakre Miss Lily English ngani 18 gi title phangkhrabi Manipur gi Ukhrul district tagi Chanchui Khaina solo singing competition category gi makhada K-pop India English ngani kun gi contest ta winner oirakre ahan boina solo competition da saruk yarubada mahakna mai paklakhibani Contest ase Korean Cultural Center India amadi Embassy of the Republic of India na punna organize tawbani Chanchui hauzik Delhi University da mahi tamlibani October matungdagidi Arunachal Pradesh tourist singidamak hangdoklagani haina ngasi CM Pema Khanduna lauthokre Haukiba chahi tarugasida Prime Minister Narendra Modi gi makhada awang nokpokta infrastructure development khangchau chawkhalaki aduga ngasidi Arunachal da railway roads amadi airports tasu hena khumang chawchille haina CM Pema Khanduna haikre Nagaland su Assembly Kendra anigi by election lakliba November gi tang ahumda pangthoklagani haina EC na ngasi laukthokre Southern Angami amasung Pungro Kifiregi pangthokadariba by election asigi counting Manipur amadi atai Assembly constituency yangkhaini thoi amasung Bihar gi parliamentary seat amaga loinana November gi tang 10 da pangthoklagani Assam dangasi COVID-19 gi anoba positive case lising ahumga chaunga marfutarani thoi phangkhre maramasina Assam da hauzik fawda COVID-19 gi apunba confirm case masing lakh amaga lising humbudra tare chani ga kunma thoi yokre lising kuntra mari ga chani ni phuma thoina active oiri ngasi Assam da mioi tara humdoi COVID number moiduna leikhidabaga loinana apunba leikidabagi masing chatruka marphu yokre Tripura dangasi anoba positive case chamriga kuntrani thoi phangkhibaga loidana apunba confirm case masing lising kun mangaga chahum yangkhai yokre lising mangaga chanipan humbudra marina active oiri Tripura dangasi su mioi ahum COVID number moiduna leikhidabaga loidana apunba leikidabagi masing chaniga humbudra humdoi yokre Manipur dangasi COVID-19 gi anoba positive case chaniga humpumapan phangkhibaga loinana apunba confirm case masing lising taraga chatret nifutaruk yokre lising aniga chatruk nifuni thoina active oiri ngasi Manipur da mioi ama COVID number moiduna leikhidabaga loinana apunba leikidabagi masing humpu manga yokre
Arunachal Pradesh ta apunba confirm case masing lising mapan ga chahum kuntrani tho yokre lising ani ga chatret kun manga na active oiri leikidabagi masing tara manga ni Nagaland ngasi anoba positive case marphu humdoi phangkibaga loinana apunba confirm case masing lising taruk supna nipu yokre lising ama supna kuntra taretna active oiri leikidabagi masing tarani thoini Meghalaya da apunba confirm case masing lising manga ga chahum humpuni tho yokre lising amaga chamri nipuni panna active oiri leikidabagi masing nipu tarukni amadi Mizoram da ngasi anoba positive case yankai phangkibaga loinana apunba confirm case masing lising amaga chamapan yankai ni pan yokre chamri ga marfutra mapanna active oiri leikidaba amata yaudri India da ngasi gi oina hojik phawbada COVID-19 gi anoba positive case lising yang khaimari ga chaunga kunthra mapan phangkhre masida Maharashtra yauna state 15 gi report watli Total positive case masing na lakh humpuma thoiga lising marfutra mari yokre total active case masing na lakh mapan ga lising yankhai ma thoini amadi total death na lising marfutra truk ka chamri humputare yokre ngasi gi oina India da hojik phawda mioi COVID number moiduna chaunga ga taratruk leikidabagi pau lakli amadi hauzik thengna phangba pau amagi matungina India gi Vice President Venkaiah Naidu COVID-19 positive oire mahak asymptomatic patient ni Dr. Singna mahakpu home quarantine da leinabagi damak advice tawkhre India da ngarang leibak pokpa numit tha amamuki matung COVID-19 gi nongmada positive oibagi masing ase lising humbudra manga gi makhada lakhibaga loinana nongmada sibagi masing su lising ama yaukidre total recovery su ngarang fawbada lakh yankhai mathoi lan khibaga loinana recovery rate asi chada marphu humdoi dasmik sino ama yaukre panba yai ngarang leibak asida nongna positive case lising humbudra nga chaunga marphu mapan phangki aduga sibana chatret ka Budra taruk khaktamak oikhi sibagi changna chada ama dasmik manga taretni India da COVID tagi phagalakpagi masing lakh yankhai mathoi yaukibaga loinana masi malem gi oina phagalakpagi masing da khwaidagi wangba haibadu oire aroibada atopa pausing da Pakistan na Gilgit Baltistan Legislative Assembly gi mikhal tongnanabagi lauthokhiba do India na protest tawkhre English ngamaga chamapan nipu tareta India na loksin khibagi matungina hariba Gilgit amasong Baltistan gi area sing ase yauna Jammu Kashmir amadi Ladakh ase India gi integral part amani haina External Affairs Ministry na ngasi amukasu haikhre Pakistan nampuda amadi ain kaina khopchiliba territory sing asida Pakistan lenga ki locus standi leite haikibaga loinana khudakta mafam sing ase thadoktuna chatkinabasu Pakistan da ministry asina khanghankre India ki Chief of Air Staff Air Chief Marshal RKS Bhaduriana Northern Frontiers ki parigda hauzik lariba security ki fibam ase apha apunaba no war no peace ki fidamdani haikre Eastern Ladakh ta China ga ngamkhai gi matangda matam sangna ungkhatnariba sigi matangda palladuna lamdam asida lana changshilakpa khongjang khudingmak mayoknanaba Indian Air Force na sem saduna leiri hainasu Air Chief Marshal asina makhatana phongdokhi Tamil Nadu gi CM E Palaniswamy na class 9 dagina class 12 fawbagi mahairoi singna school da laktuna ahai haita akhang khangda oza singa tananabagi damak mahairoi singda handakta ayaba pibagi order adu handokle haikre Video conferencing ki khuthangda CM Palaniswamy na district collector singdagi COVID-19 gi oiriba asingba phibam khanglabagi matungda order asi lokthokibani Panba yai state asida hauzik lariba lockdown asisu COVID ki phibam yenglaga lakliba October gi tang 38 fawba sangdokre Indian American businessman Punit Ahluwalia na Virginia Lieutenant Governor gi damak Republican nomination gi lamjel da yaukre Democrats na hanjin ariba wasak sing tamak ngangduna leiba sina Virginia se hauzik awaba da taribane aikhoi gi matam leitrabani haiduna maki campaign asina Virginia da leiba community khudimakta thajaba chaukhatpa amadi khudongchaba kayagi paujel piragani haiki Delhi da pokhiba Punit English ngamaga chamapan marfutara da US ta migrate tawki maki loinabi Nadia su originally Afghanistan dagini Amadi Saknairaba filmmaker Shekhar Kapoor bu Film and Television Institute of India FTII Society gi President Khan ki bagaloina na FTII Governing Council gi Chairman oina su khankhre
Shekhar Kapurna maming leraba film kaya gi direction piki makhoi gi manungda Masum, Mr. India, Bandit Queen amadi Elizabeth yauri. Ngasi gi oinadi Arambai News Guwahati da Manipuri Pao sandok chaba matang solution jabaga loinana amuka so hanna kurumjari.